ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯆꯥꯇꯤꯡ ꯕꯤꯇ꯭ꯋꯤꯟ ꯃꯤꯁꯇꯔ ꯗꯦꯕꯤꯗ ꯇꯤ ꯍꯥꯎꯀꯤꯞ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯔꯤꯖꯤꯟ ꯕꯤꯀꯥꯔ ꯄꯥꯁꯇꯔ ꯑꯦꯠ ꯑꯦꯁ ꯇꯤ ꯖꯤꯑꯣꯔꯒꯤ ꯄꯦꯔꯤꯁ ꯆꯔꯆ ꯂꯟꯗꯟ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯍꯦꯟꯂꯤꯌꯟ ꯊꯥꯡ ꯕꯥꯏꯐꯩ ꯃꯦꯜꯍꯣꯏ ꯊꯥꯡꯄ ꯆꯤꯌꯔꯃꯦꯟ ꯀꯨꯀꯤ ꯖꯧ ꯀꯥꯎꯟꯁꯤꯜ KZC ꯑꯅꯤꯒꯤ ꯆꯥꯇꯤꯡꯗ ꯊꯝꯂꯛꯄ ꯋꯥꯐꯝ ꯈꯔꯈꯛꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯍꯥꯟꯕꯗ ꯗꯦꯕꯤꯗ ꯇꯤ ꯍꯥꯎꯀꯤꯞ ꯕꯤꯀꯥꯔ ꯑꯦꯡꯒ꯭ꯂꯤꯀꯦꯟ ꯆꯔꯆꯇꯗꯤ ꯄꯥꯁꯇꯔ ꯀꯧꯗꯦ ꯕꯤꯀꯥꯔ ꯀꯧꯏ UKꯗ ꯑꯦꯡꯒ꯭ꯂꯤꯀꯦꯟ ꯆꯔꯆꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯀꯦꯊꯣꯂꯤꯛꯇꯅ ꯕꯤꯀꯥꯔ ꯍꯥꯏꯕꯁꯤ ꯀ꯭ꯂꯔꯖꯤ ꯃꯦꯟ ꯑꯗꯨꯕꯨꯅꯤ ꯑꯅꯤꯁꯨꯕꯗ ꯍꯟꯗꯛ ꯂꯨꯄꯥ ꯀꯔꯣꯔ 3.2ꯒꯤ ꯁ꯭ꯀꯦꯝꯗ ꯆꯦꯟꯅꯕ KZCꯒꯤ ꯆꯤꯌꯔꯃꯦꯟ ꯃꯦꯜꯍꯣꯏ ꯊꯥꯡꯄ ꯍꯦꯟꯂꯤꯌꯟ ꯊꯥꯡ ꯕꯥꯏꯐꯩ ꯆꯥꯇꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯍꯥꯟꯕꯗ ꯗꯦꯕꯤꯗ ꯇꯤ ꯍꯥꯎꯀꯤꯞꯅ ꯕ꯭ꯔꯍꯃꯥ ꯃꯅꯨꯡꯗꯗꯤ ꯍꯥꯎꯀꯤꯞꯁꯤꯡ ꯑꯁꯤ ꯆꯤꯟ ꯊꯥꯗꯧ ꯒ꯭ꯔꯨꯞꯇ ꯆꯤꯡꯏ ꯃꯦꯜꯍꯣꯏ ꯊꯥꯡꯄ ꯕꯥꯏꯐꯩ ꯑꯩꯈꯣꯏ ꯆꯤꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ KNABꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯆꯤꯟ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ CNAꯅ ꯆꯤꯡꯕ ꯂꯥꯟ ꯍꯧꯔꯤꯕ ꯃꯗꯨꯗ ꯊꯥꯗꯧ ꯌꯥꯎꯗꯦ ꯃꯈꯥ ꯇꯥꯅ ꯗꯦꯕꯤꯗ ꯍꯥꯎꯀꯤꯞꯅ ꯑꯩ ꯈꯪꯗꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯣꯏꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏ KNABꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯥꯟ ꯇꯧꯕ ꯂꯦꯞꯀꯅꯤ ꯑꯀꯣꯟꯕꯗ ꯃꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯃꯦꯜꯍꯣꯏ ꯊꯥꯡꯄꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯧꯅꯥꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯁꯤꯡꯕꯗꯤ ꯅꯠꯇꯦ ꯀꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯥꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯇꯃꯨ ꯇꯥꯎꯟꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯒꯤ ꯃꯈꯥꯗ ꯗ꯭ꯌꯨꯇꯤ ꯇꯧꯍꯜꯂꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯆꯥꯇꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯥꯗꯧ ꯑꯃꯗꯤ ꯕꯥꯏꯐꯩ ꯂꯤꯗꯔ ꯑꯅꯤ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯆꯤꯟ ꯊꯥꯗꯧꯁꯤꯡꯅ KNABꯒꯤ ꯃꯃꯤꯡꯗ ꯂꯥꯟ ꯌꯥꯎꯔꯤꯕ ꯑꯁꯤ ꯀꯟꯅ ꯌꯥꯅꯤꯡꯗꯦ KNAB ꯃ꯭ꯌꯥꯟꯃꯥꯔ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯁꯨꯡꯎ ꯎꯗꯦ ꯍꯥꯏꯅꯔꯤ ꯅꯣꯠꯇ ꯈꯪꯖꯤꯟꯒꯗꯕꯗꯤ ꯇꯦꯡꯅꯧꯄꯜ ꯃꯣꯔꯦ ꯃꯅꯨꯡꯗ ꯑꯥꯔꯝ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯅꯅꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯊꯣꯔꯛꯄ ꯇꯦꯛꯁꯇ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯆꯨꯝꯂꯛꯀꯗꯧꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯑꯥꯔꯃꯤꯅ ꯐꯥꯔꯒꯅꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯁꯨ ꯀꯟꯕꯤꯕ ꯉꯝꯂꯣꯏ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯀꯁꯇꯗꯤꯗ ꯊꯝꯖꯤꯜꯂꯨ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗ ꯔꯤꯂꯤꯁ ꯇꯧ ꯍꯥꯏꯕꯒꯤ ꯑꯔꯣꯟꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯂꯩꯅꯔꯝꯂꯦ ꯍꯥꯏꯅ ꯀꯨꯀꯤ ꯂꯤꯗꯔ ꯑꯃꯗꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ATꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯂꯥꯟ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯟꯁꯤ ꯀꯣꯂꯣꯝꯒ ꯇꯦꯕꯜꯒꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯤꯈꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯑꯗꯣꯝꯒꯤ ꯀꯣꯂꯣꯝꯁꯤꯡꯗꯨ ꯃꯊꯧ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯛꯄ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯑꯉꯝꯕ ꯇꯧꯈ꯭ꯔꯦ ꯑꯊꯧꯕ ꯀꯌꯥꯁꯨ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤꯕ ꯔꯨꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝꯕꯅꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯃꯆꯦꯠ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯑꯣꯅꯦꯕꯜ ꯒꯕꯔꯅꯔꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯈꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗ ꯆꯤꯠꯊꯔꯝꯃꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯤ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯑꯣꯏꯍꯟꯁꯤ ꯂꯩꯕꯥꯛ ꯃꯥꯡꯅꯕ ATꯅ ꯈꯛ ꯇꯧꯖꯔꯣꯏ ꯃꯤꯌꯥꯝ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯦ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 232 ꯑꯃꯗꯤ 283 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 119 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯒꯤ ꯁꯤꯄꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯄꯥꯎꯃꯩ ꯅꯥꯒꯥ ꯅꯥꯎꯇꯨ ꯃꯥꯏ ꯃꯤꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 21 ꯑꯃꯁꯨꯡ 22ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁ꯭ꯀꯣꯠ ꯇꯧꯗꯨꯅ ꯀꯣꯏꯄꯨ ꯄꯨꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯕ ꯁꯦꯅꯥꯄꯇꯤꯒꯤ ꯃꯤꯌꯥꯝꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠꯁꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ
ikai kumnabu utpham thoi hairi lupsing asina Assam Rifles amadi atai security force singna law and order ngaknabu honabada mateng pangduna lakli makhatana su pangkhigani maram asina Assam Rifles na makhoigi oiba duty tawba matamda maram chana tawbiu maduna lamdam asida tungkoina santi lehenba ngamgani haina phongdorokli pausi asigi makhatana ekar kuntraga manga romda tharamba popi yanthatre ngasi ayuk pung mapandagi nungthil pung aniga makhairom taba fawba Kangpokpi District Police Forest Division Kangpokpi Marisuba Koi of 133 Battalion CRPF SDPO SPM teamna lam ekar kuntraga manga romda tharamba popi pambi sing yantatuna mangan khre district asigi Saikul Police Station gi Nafai Hill range da tharamba popi pambi sing adu chaurakna lupa karor ahum henbagi kani puthokpa ngamlaba yai haina official source asina pongdorokli amaromda su Churachandpur district ki Myanmar border da leiba di Langjol gi Chingchang parengda Paksanna ain kaina tharamba popi pambi sing Manipur Police Assam Rifles amasung Forest Department ki apun bakhutpu amana yantatuna mangan taan khre police ki pauna hai yantatuna mangan taan khraba popi pambi ayamana mapung pharaba kani lokpa yaraba ngaktani hairiba popi pambi sing asidagi kani kiji kullom hena loktuna local market ta lupa lakun manga rongi belu oigani hairi makhatana governor na appeal torokraba matung Bishnupur district tasu khusu khulai kaya kusina rakre Manipur gi tongan mampham singdagi lawkiba amadi lona yadaba maongda sizinariba khulai sing pikhalaknaba governor na state asigi miyamda appeal torokraba matung Bishnupur district tagi su khusu khulai kaya kusina rakre police tagi pangba pawgi matung ina district asigi manung chana leiba Nambol Police Station da ngasi country made SBBL ama country made rifle ama SBBL mari DBBL ama 303 rifle ama magazine ama kapa yariba maru taraga manga tier smoke gun ama 7.62 mm gi kapa yariba maru taruk hand grenade ama smoke grenade ama stun cell ama tier smoke cell normal ahum team smoke cell sopat nose mari tier smoke cell LR ama baufeng handset ahum bulletproof plate ama bulletproof base nipan assault bed mari multi magazine post ahum amasung armor helmet taruk kusina rakhi district asimaki Moirang Police Station dasu SBBL ama DBBL ama magazine yawba SMG carbine ama 303 rifles ki kapa yariba maru humbudra 7.62 mm ki kapa yariba maru tara high explosive hand grenade ama amasung tear smoke cell ani kusina rakhi hairi Phogchau Ikhai Police Station da SBBL gun ama 12 bore cartridge manga smoke bomb ama bulletproof jacket ahum helmet ani handset boxing set ama kusina rakhi SDO Bishnupur dana magazine yawba SLR ama incharge ama magazine ani DBBL gun ani SBBL gun ahum magazine yawba 303 local made rifle ama kapa yariba maru kunlumdoi 303 rifles ani .222 pistol ama magazine ama masak khangdaba magazine ama lethot cell ama AK maru ani 7.62 Barrister cartridge tara M16 ki kapa yariba maru kunga taret Chinese hand grenade ani high explosive hand grenade taret mortar cell ama stun grenade ama detonator ahum bulletproof plate ahum back kun BP helmet taram gamari sat mapan amasung pen ama kusina rakhi hairi